ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯅꯥꯈꯤꯕꯁꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯃꯥꯡꯗꯒꯤꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯁꯤꯡꯖꯨ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯑꯣꯡ ꯑꯃ ꯇꯧꯈꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯨꯔꯒ ꯃꯊꯟꯇ ꯍꯦꯛ ꯆꯥꯈꯤ꯫ ꯃꯗꯨ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯃꯁꯥꯗꯣ ꯇꯨꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯇꯨꯝꯂꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯁꯨꯕꯣꯟꯅ ꯍꯥꯏ, "ꯈꯨꯔꯥ, ꯑꯩꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯃꯥꯏꯕ 2 ꯁꯨꯔꯦ ꯑꯩꯅ ꯌꯦꯡꯂꯤꯕꯁꯤ, ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯑꯅꯥꯕꯁꯤꯗꯤ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯈꯨꯔꯥ, ꯋꯥ ꯍꯥꯏꯒꯦ, ꯅꯪꯒꯤ ꯅꯃꯥꯒꯤ ꯑꯅꯥꯕꯁꯤ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯆꯠꯂꯨ, ꯋꯥꯔꯨꯕꯤ ꯀꯧꯕꯤ ꯃꯥꯏꯕꯤ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯍꯥꯛꯀ ꯑꯃꯨꯛꯇ ꯋꯥ ꯇꯥꯟꯅꯔꯨꯁꯨ, ꯃꯥꯕꯨ ꯌꯦꯡꯍꯜꯂꯨ꯫ ꯍꯣꯏ ꯈꯨꯔꯥ, ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯍꯦꯛꯇ ꯀꯧꯖꯧꯔꯒꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯗꯨꯒ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯁꯨꯕꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯅꯦ ꯏꯃꯥꯒꯤ ꯃꯁꯥꯁꯦ ꯌꯦꯡꯍꯟꯅꯕ ꯑꯃꯥꯏꯕꯤ ꯑꯃꯇ ꯀꯧꯔꯨꯒꯦ, ꯎꯅꯔꯨꯒꯦ, ꯀꯨꯏꯔꯣꯏ ꯐꯠ ꯍꯜꯂꯛꯀꯅꯤ"꯫ ꯃꯁꯤꯗ ꯇꯣꯟꯁꯅꯥꯅ ꯁꯥꯎꯅꯤꯡꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯈꯨꯝꯂꯛꯏ, "ꯑꯣ ꯍꯦꯟꯃꯟꯈ꯭ꯔꯦ! ꯀꯔꯤ ꯈꯨꯅꯥꯅꯤ ꯍꯥꯏꯕꯒꯤ ꯃꯁꯤꯕꯣ? ꯑꯁ ꯂꯥꯏꯃ ꯇꯟꯖꯩꯗ! ꯃꯥꯒꯤ ꯍꯣꯠꯅꯕꯗ ꯑꯩ ꯑꯋꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯀꯣ"꯫ "ꯑꯩ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯏꯃꯥ ꯇꯥꯈꯤ, ꯑꯗꯨꯝꯅ ꯈꯛ ꯍꯥꯏꯅꯨꯀꯣ ꯅꯪ"꯫ "ꯍꯥꯏ ꯇꯥꯕ, ꯌꯦꯡꯐꯝ ꯊꯣꯛꯄ ꯈꯔꯗꯤ ꯌꯦꯡꯂꯦꯗꯅ, ꯐꯕ ꯀꯧꯕ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯇ꯭ꯔꯦꯗꯅ"꯫ "ꯌꯦꯡꯂꯒ ꯐꯔꯛꯀꯗꯕꯅꯤ, ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ, ꯀꯩꯗꯧꯔꯒꯦ? ꯋꯥꯔꯁꯨ ꯋꯥꯅ ꯅꯪ ꯈꯔ ꯈꯥꯡꯉꯨ꯫ ꯅꯣꯏ ꯅꯃꯥꯁꯤꯅ ꯍꯧꯖꯤꯛ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯐꯕ ꯀꯧꯕ ꯂꯩꯇꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯔꯝꯆꯠ ꯑꯁꯤꯅꯅꯤ꯫ ꯑꯩꯅ ꯇꯧꯖꯕꯅ ꯑꯩꯅ ꯐꯪꯉꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ, ꯑꯁ ꯈꯜꯂꯨꯔꯒ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯥꯅ ꯑꯩꯕꯨ ꯃꯃꯧ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯒ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯃꯤ ꯅꯪꯕꯨ꯫ ꯐꯤꯕꯝ ꯑꯁꯤꯗ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯈꯤꯗ꯭ꯔꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯍꯥꯛꯁꯦ ꯑꯩꯕꯨ ꯄꯣꯛꯂꯤꯕ ꯏꯃꯥꯅꯤꯅꯤ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯃꯈꯣꯏ ꯇꯥꯇꯣꯟꯅ ꯂꯥꯏ ꯌꯦꯡꯂꯤꯕꯅꯤ, ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯁꯦꯜꯅ ꯀꯌꯥꯝ ꯆꯪꯈ꯭ꯔꯕ? ꯃꯌꯥꯝ ꯑꯃ ꯆꯪꯂꯝꯃꯅꯤꯅꯦ꯫ ꯑꯩꯅ ꯁꯅꯥꯒꯤ ꯂꯤꯛ ꯃꯆꯥ ꯑꯃꯇꯪ ꯁꯥꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕꯗꯅ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗꯕ꯫ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯅꯤ ꯅꯪꯕꯨ꯫ ꯅꯪꯒ ꯉꯥꯡꯅꯔꯤꯉꯩ ꯑꯩꯅꯦ ꯊꯦꯡꯕ ꯇꯥꯔꯦ, ꯑꯩ ꯆꯠꯂꯒꯦ, ꯐꯖꯅ ꯂꯩꯔꯝꯃꯨ"꯫ ꯍꯥꯏꯔꯝꯗꯨꯅ ꯁꯨꯕꯣꯟ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯣꯟꯁꯅꯥꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏ, "ꯃꯃꯥ ꯅꯤꯡꯕ ꯌꯥꯝꯅ ꯁꯥꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯁꯤꯔꯁꯨ ꯌꯥꯔꯕ ꯃꯃꯥꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯅ ꯁꯤꯕꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯐꯅ ꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯌꯦꯡꯍꯟꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯑꯅꯥꯕꯁꯤꯗꯤ ꯐꯕ ꯀꯧꯕ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯔꯔꯣꯏ꯫ ꯃꯥꯕꯨ ꯑꯩꯅ ꯁꯣꯔ ꯊꯠꯀꯅꯤ, ꯑꯩꯅ ꯁꯣꯔ ꯊꯠꯂꯒ ꯍꯥꯠꯀꯅꯤ꯫ ꯐꯠ ꯍꯦꯛꯇ ꯁꯣꯔ ꯊꯠꯂꯒ ꯍꯥꯠꯄꯗꯤ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯈꯤꯕ ꯋꯥꯉꯥꯡ, ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯍꯦꯛ ꯈꯟꯗꯨꯅ ꯑꯩꯕꯨ ꯑꯣꯠꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯑꯩꯅꯕꯨ ꯃꯥꯕꯨ ꯂꯥꯛꯅꯈꯤꯅꯤ꯫ ꯐꯃꯨꯡ ꯑꯁꯤꯗ ꯇꯥꯗꯨꯅ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯅ ꯃꯄꯨꯟꯁꯤ ꯑꯁꯦ ꯋꯥꯔꯦ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯑꯩꯅ ꯂꯩꯍꯟꯒꯅꯤ꯫ ꯑꯩ ꯇꯣꯟꯁꯅꯥꯅꯤ, ꯇꯣꯟꯁꯅꯥ, ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯤ ꯍꯩꯕꯤ, ꯂꯥꯏ ꯇꯤꯟꯕꯨ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ ꯍꯩꯕꯤ ꯇꯣꯟꯁꯅꯥ"꯫ ꯇꯣꯟꯁꯅꯥꯒꯤ ꯑꯁꯤꯒꯨꯝꯕ ꯑꯔꯣꯟꯕ ꯁꯥꯖꯠ ꯑꯁꯤ ꯃꯄꯨꯔꯣꯏꯕꯅ ꯐꯥꯎꯕ ꯍꯦꯛ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯊꯝꯖꯕꯅꯤ꯫ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯎꯠꯈꯤꯕ ꯃꯑꯣꯡ ꯃꯇꯧ, ꯃꯍꯥꯛꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯗꯨꯅ ꯃꯅꯦꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯅꯦꯝ ꯑꯁꯤꯕꯨ ꯂꯥꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯐꯅ ꯇꯥꯟꯅꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯃꯗꯨ ꯄꯨꯝꯕ ꯀꯔꯤꯁꯨ ꯍꯦꯛ ꯀꯥꯟꯅꯗꯅꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯏ, ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯦ꯫ ꯁꯨꯕꯣꯟꯅ ꯃꯥꯏꯕꯤ ꯋꯥꯔꯨꯕꯤ ꯀꯧꯔꯨꯗꯨꯅ ꯃꯌꯨꯝꯗ ꯄꯨꯟꯅ ꯂꯥꯛꯄꯤꯅꯩ꯫ "ꯃꯪꯒꯣꯜꯗ ꯍꯦꯛꯇ ꯀꯥꯈꯠꯁꯤ꯫ ꯏꯕꯨꯡꯉꯣ ꯑꯅꯥꯕꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯁꯤ"꯫ "ꯌꯥꯅꯤꯃ, ꯍꯦꯛꯇ ꯏꯃꯨꯡ ꯆꯪꯁꯤ"꯫ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯩ꯫ ꯃꯥꯏꯕꯤ ꯋꯥꯔꯨꯕꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯃꯤ, ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯅ ꯎꯔꯤ꯫ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯃꯤꯍꯨꯜ ꯌꯦꯡꯉꯤ꯫ ꯃꯤꯍꯨꯜ ꯑꯗꯨꯗ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯂꯥꯏ ꯐꯠꯇꯕ ꯑꯃꯅ ꯌꯦꯠꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯑꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅꯤ꯫ "ꯏꯕꯨꯡꯉꯣ, ꯆꯕꯥꯟ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯥꯅꯕ ꯇꯧꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯕꯥꯟ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯪꯒꯗꯕ ꯌꯥꯡꯀꯣꯛ, ꯌꯦꯔꯨꯝ, ꯁꯨ ꯃꯇꯥꯡ 7 ꯑꯁꯤꯅꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ "ꯐꯅꯤꯕ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨ, ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯩ ꯂꯥꯡꯖꯔꯛꯀꯦ"꯫
haina thoktuna magi nupida hai itariba lakliba maibisina imagise jaban amukta thasi hai polam singse thuna amukta langsi nangne yangko ka kabo khraga amta po aina kari kari no amta thiru ki hongam loi aingona harakan aingam loi ba magi nupina asumna harakwa wafam asida kaino nang na haribudu ngam loi bu kai lai khurum nanaba mi ngai du leirabani adu da khangdi aidi ngam lo hey amuk khananaba thabak sin aina haribasi to mi ngai ribani ko wayam na nang nagumsi sasato asumna hairamduna phathokre tonsna sauningba ma phau magi mamita isibu kari oina ubasa sidoba leiraba mama sibu kayam nungsirage haibanida maiba maibi mayam ama kauraga siril tingnabani haibase ma khangdeba is hausibu aingonda kabukbu ukai phai pokan adu boina karama makhalgi kabuk pokpano haibado yeng saurapna kaidagi phau khra kothokle chakhumna sangduna khang amanba aduda thangatuna hina phibul masa ma semlaga asaba maithak aduda phaudu khara hapchillaga phibul aduna koyot otni kabok adugi marakta maitan khara amasu mahakna hekta hapchilni lakliba amaibi nupi aduna jaban thanaba tawbaduda mai paktanaba maongda mahakna thabak tawba hawi kabok adu pokpa loiri aduga yangkok adubu mahakna nura saphudu yawba amotpa ising aduna phi ama luplaga mabuktagi manamdagi sit nanthoi mahakna tawgadaba thabak adu loirakpada mapuroibasu lakle manakta sanglaktuna haire hey nangbu aina taw hairambudo tawrabro ho tawzare sida leizare makhada leiribadu ure tonsnana amu makha tare ho makha taba thabakti engona haibiraklanu ho ai ngamde noina magi thabak tawbada aibu sukchen yekchena hanbiraklan nangna thokpa taw hoi mai hairamdana yangkok adu paiduna thokre amaibi warubigi manakta sangduna mahakna haiba potlamsing adu loina suna langba loire haina hairure amaibi warubina phare adudi hekta thabak asi tawba hausi asi haiduna kudak aduda lai khurumba hauri subon mabukningda mamagi anabasi amukta pharabadi haina kanna khanjari somdana tonsna mabukningda harauna nokfet tawna haizari pharani yam pharani chaba lakha ma tharasu chupai phararoi ai tonsna aibu usitaba mi amata aina lemna tharoi mathangi numit mapuroiba subondi thabak ama sathoki tonsna manemgi manakta sangduna phamanga tuda ngahek koi chattuna nai sanatombi mamong nupigi matawadu ui wa amata hairude masida tonsnana manemda yengduna sat haire ima nang karam kana sinini ngasi siragera natragana hayeng siragera imana pamado hayu imana siningmu numit aduda ai imabu hatki manemgi manak aduda phamthaduna amu yamna usittana wa hai aise tonsnani imana ise isam samba nupi amani haina khallaba mani imana kari tawki imana kari khanki aina loina khangi kaidorake sanatombi na najikan madam amagi wari sanatombi na kunda leida hairi ise imai pi mai pi ai isila sini amna hainingdi masiki mawse ma pi yumasi thadoktuna satkrabadi ai ya pen ma haibado oigadabani mahakna sok lairabadi ai punsi supa laiman oiduna leiba tai mana ngamliba haibabu ise isanu pase mahakna phabiribani matam maduda aina yamna chingnakiba aduga hausikti chumduna leiramleba sibu kamai tawdoi tonsna na ibungu sugunbo phariba ho pharedana isa se mangona pung ngau tuni hek leire ise kuisin khitringi asida karino tawba yaba ma tawhubana phani na khani kari ti tawba yani ise amukta hayoba ise ga wa ase khanaurage haidana laklibani hausikan gi nupi singse othokna ngamkhreda pami nusi haidanabu hekta laiwa tinwa tawduna nupa phaba masi poloidane apa pakhak oiroi isa nupa se haujikti manglaba nupi si ek laurubadagi kainoma tawkhre soidna gi isa se ngauduna satkiba tai aiba maibirama tanabana sumgani khali isi tawba taredana adu sanatombi nangna sumna tawni khoni kaina haibasi namau nupidadi khangalakhangganu ko hena mu wayam narakan luna thukna tawgadabani aina usik pamlibasi ise isa nupana mabu nungsi handaba aduga mahakni yummase thadoktuna satkiba isaga makhoi ani kainaba asin tasengna masigi nupi ase ai pamde imau oiningdi phare
ꯅꯪꯅꯁꯨ ꯍꯥꯏꯔꯕꯅꯤꯅ ꯇꯧꯕ ꯇꯥꯔꯦꯗꯅ. ꯏꯆꯦ ꯁꯣꯏꯕ ꯌꯥꯗꯦꯀꯣ. ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯅꯥꯇꯣꯝꯕꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝꯗ ꯍꯜꯂꯤ. ꯃꯌꯨꯝ ꯆꯪꯕꯒꯅꯤ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯒꯤ ꯂꯥꯏꯀꯣꯟꯁꯤꯡꯁꯨ ꯁꯨꯃꯥꯡꯗ ꯂꯩꯔꯤ. ꯃꯪꯒꯣꯜ ꯀꯥꯏꯗꯨꯁꯨ ꯏꯁꯥ ꯍꯦꯛ ꯆꯥꯏꯈꯥꯏ. ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ. ꯍꯩ ꯃꯧꯋꯥ, ꯅꯪ ꯀꯩꯗꯧꯔꯤ? ꯏꯃꯨꯡ ꯑꯗꯨꯗ ꯅꯪ ꯀꯩꯗꯧꯔꯤꯒꯦ? ꯉꯁꯥꯏ ꯑꯌꯨꯛꯇ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯂꯥꯏꯀꯣꯟ ꯀꯥꯏꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯁꯤꯟꯗꯕꯤ ꯊꯝꯃꯤ ꯍꯥꯏꯕꯅꯤꯗ. ꯁꯨꯃꯥꯡ ꯃꯪꯒꯣꯜ ꯑꯁꯤꯗ ꯆꯥꯏꯔꯤꯕ ꯀꯥꯁꯦ ꯑꯃꯠꯇ ꯎꯗ꯭ꯔꯕ꯭ꯔꯕ ꯍꯥ? ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ? ꯑꯁꯨꯝꯅ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯗꯅ ꯅꯣꯏ ꯅꯃꯥꯗꯨꯅ ꯇꯥꯛꯄꯤꯔꯛꯈ꯭ꯔꯣ, ꯌꯨꯝ ꯄꯥꯜꯂꯟ ꯈꯪꯗꯕꯤ. ꯑꯁꯨꯝꯅ ꯍꯦꯛꯇ ꯂꯥꯎꯏ. ꯏꯃꯨꯡꯗꯒꯤ ꯇꯣꯟꯁꯅ ꯐꯠ ꯊꯣꯛꯂꯛꯇꯨꯅ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯆꯨꯝꯅ ꯆꯨꯝꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯆꯨꯝꯅ ꯍꯥꯏꯅꯕ ꯊꯕꯛꯇꯤ ꯅꯪꯅ ꯇꯧꯔꯕ꯭ꯔꯥ ꯍꯥ? ꯅꯠꯇꯦ, ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯃꯧ ꯑꯃꯒꯤ ꯁꯥꯖꯠꯄꯨ ꯀꯔꯤꯗ ꯆꯠꯂꯕꯒꯦ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯪꯆꯥ ꯆꯥꯔꯒ ꯄꯪꯂꯩꯗ ꯂꯩꯕ ꯌꯥꯔꯅꯤ ꯈꯟꯕ꯭ꯔꯣ? ꯍꯣꯏ, ꯑꯩꯅ ꯇꯧꯅꯤꯡꯂꯒ ꯇꯧꯅꯤ, ꯇꯧꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ. ꯃꯁꯤꯗ ꯏꯃꯥꯅ ꯑꯗꯨ ꯌꯧꯅ ꯋꯥ ꯍꯥꯏꯒꯗꯕ ꯅꯠꯇꯦ. ꯍꯦ, ꯑꯩꯁꯦ ꯅꯃꯥꯅꯤ, ꯅꯆꯤꯟꯗꯨ ꯌꯥꯝꯅ ꯈꯨꯝꯂꯛꯀꯅꯨ. ꯈꯨꯝꯒꯅꯤ, ꯑꯩꯗꯤ ꯈꯨꯝꯒꯅꯤ. ꯏꯃꯥ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯤ ꯁꯣꯏꯗꯅ ꯃꯆꯤꯟ ꯑꯁꯤ ꯊꯨꯒꯥꯏꯕ ꯁꯣꯏꯔꯣꯏꯀꯣ ꯃꯁꯦ. ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠ. ꯁꯤꯗꯩ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ. ꯑꯩꯕꯨ ꯁꯥꯎꯍꯟꯗꯕꯅ ꯏꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯪ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯅꯥꯇꯣꯝꯕꯤ. ꯁꯥꯎꯅꯤꯡꯕꯅ ꯍꯦꯛ ꯂꯣꯏ. ꯃꯁꯤꯒꯤ ꯃꯧꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕ, ꯃꯁꯝ ꯑꯁꯤ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯅꯤꯀꯣ ꯉꯁꯤ. ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯃꯤꯁꯤꯕꯨ ꯀꯔꯤ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯏꯇꯠ ꯇꯠꯇꯅ ꯂꯥꯎꯅꯩ. ꯃꯁꯤꯗꯒꯤ ꯇꯣꯟꯁꯅꯥꯅ ꯂꯥꯏꯇꯤꯟ ꯑꯃꯨꯛ ꯁꯥꯟꯅꯗꯨꯅ ꯃꯅꯦꯝꯄꯣꯛ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ. ꯃꯅꯦꯝꯄꯣꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯅꯪꯅ ꯉꯁꯤꯃꯨꯛ ꯁꯤꯅꯤꯡꯂꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯉꯁꯤꯃꯛ ꯍꯥꯠꯈꯤꯔꯣꯏꯗ. ꯌꯥꯝꯗ꯭ꯔꯕꯗ ꯆꯌꯣꯜ ꯑꯁꯤꯃꯗꯤ ꯂꯩꯈꯣ. ꯃꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯑꯣꯠꯀꯅꯤ. ꯌꯦꯡꯉꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯗꯣ. ꯂꯩꯀꯥꯏꯗ ꯏꯃꯥꯅ ꯑꯩꯕꯨ ꯄꯥꯎꯊꯣꯛꯈꯤꯕ, ꯑꯩꯕꯨ ꯅꯨꯄꯥ ꯐꯥꯕꯤꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯈꯤꯕ. ꯑꯩꯕꯨ ꯏꯃꯥꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯏꯁꯝ ꯑꯁꯤ ꯐꯣꯏꯈꯤꯕ ꯑꯩ ꯑꯃꯠꯇ ꯀꯥꯎꯗ꯭ꯔꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩꯁꯨ ꯀꯥꯎꯔꯦ. ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯂꯃꯟꯗꯤ ꯅꯪꯕꯨ ꯍꯥꯠꯂꯒ ꯁꯤꯡꯕꯁꯤ. ꯑꯣꯠꯈꯤꯅꯤ, ꯅꯪ ꯄꯦꯟꯅ ꯑꯣꯠꯈꯤꯅꯤ. ꯅꯆꯥꯅꯨꯄꯥꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯀꯌꯥ ꯑꯃ ꯈꯨꯔꯨꯝꯗꯨꯅꯁꯨ ꯏꯃꯥꯒꯤ ꯑꯅꯥꯕꯁꯤꯗꯤ ꯐꯕ ꯀꯧꯕ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯈ꯭ꯔꯔꯣꯏ. ꯏꯃꯥꯒꯤ ꯊꯋꯥꯏ ꯃꯉꯥꯗꯣ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏ ꯑꯁꯤꯗ ꯑꯩꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯃꯁꯤꯃ ꯏꯃꯥ ꯈꯪꯉꯨ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯇꯣꯟꯁꯅꯥ ꯊꯣꯛꯈ꯭ꯔꯦ. ꯁꯅꯥꯇꯣꯝꯕꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯈꯪꯂꯦ. ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯍꯥꯏꯖꯩ, ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯑꯣꯏꯔꯕ. ꯑꯩꯅ ꯆꯤꯡꯅꯕꯗꯨꯅꯤ. ꯑꯁꯤ ꯌꯧꯅ ꯇꯧꯕ ꯉꯝꯃꯦ ꯅꯨꯄꯤ. ꯐꯩꯌꯦꯕ. ꯌꯦꯡꯉꯣ, ꯑꯩꯅ ꯑꯅꯥꯕꯁꯦ ꯍꯦꯛ ꯐꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣꯕ. ꯅꯨꯃꯤꯗꯥꯡꯅꯤ. ꯁꯨꯕꯣꯟꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ, ꯉꯁꯥꯏꯒꯤ ꯑꯃꯥꯏꯕꯤꯗꯨꯅ ꯏꯃꯥꯕꯨ ꯐꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯏꯃꯥ ꯐꯔꯅꯤꯗ, ꯀꯨꯏꯅ ꯅꯥꯔꯒ ꯂꯩꯕ ꯍꯧꯅꯗꯦ. ꯏꯕꯨꯡꯉꯣ, ꯏꯃꯥꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ? ꯂꯥꯝꯗꯦ. ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ. ꯆꯥꯛ ꯈꯔ ꯆꯥꯁꯤ. ꯑꯩ ꯆꯥꯛ ꯂꯧꯔꯨꯒꯦ. ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ, ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ. ꯅꯪꯕꯨ ꯈꯔ ꯉꯟꯅ ꯆꯥꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯁꯣꯝꯗ ꯏꯃꯥꯗꯤ ꯆꯥꯛ ꯂꯥꯝꯅ ꯃꯥꯜꯂꯦ. ꯀꯩꯅꯣꯗ, ꯂꯩꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯍꯨꯟꯗꯣꯛꯂꯒ ꯆꯥꯛ ꯍꯥꯟꯅ ꯊꯣꯡꯈꯤ ꯇꯥꯔꯦ ꯑꯩꯁꯦ. ꯑꯅꯥꯕ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯇꯧ ꯇꯥꯔꯦꯗꯅ. ꯍꯣ, ꯉꯝꯖꯔꯣꯏ. ꯅꯥꯒꯦꯔꯥ ꯅꯥꯔꯣꯏꯒꯦꯔꯥ ꯅꯣꯏ ꯅꯃꯥꯒꯤ ꯋꯥ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨ. ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯣꯏ ꯅꯃꯥꯁꯦ ꯑꯩ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ. ꯃꯥꯅ ꯀꯔꯤ ꯇꯧꯈꯤꯕ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯃꯨꯟꯅ ꯈꯪꯕꯤꯌꯨ, ꯀꯥꯎꯕꯤꯅꯨ. ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯁꯦ ꯏꯃꯥꯅꯤ. ꯏꯃꯥꯅ ꯈꯔ ꯋꯥ ꯍꯥꯏꯕꯗ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯇꯤꯡ ꯁꯣꯛꯄ ꯃꯈꯩ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪ ꯁꯤꯗꯤꯕ. ꯑꯩꯕꯨ ꯅꯨꯄꯥ ꯐꯥꯕꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯂꯩꯀꯥꯏꯗ ꯁꯟꯗꯣꯛꯂꯒ ꯑꯩꯅ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕ ꯇꯥꯔꯦꯅꯦ. ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ. ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯃꯕꯨꯛꯆꯦꯜ ꯑꯁꯤꯅ ꯑꯗꯨ ꯌꯧꯅ ꯐꯠꯇꯕꯒꯤꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯁꯤ. ꯃꯔꯝ ꯆꯠꯀꯤꯅꯤ, ꯂꯥꯏꯅ ꯋꯥꯔꯛꯂꯤꯕꯅꯤ. ꯐꯠꯇꯕ ꯃꯤꯒꯤꯗꯤ ꯑꯁꯤ ꯉꯥꯛꯇꯅꯤ. ꯑꯣꯠꯁꯅꯨ. ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯅꯪꯁꯦ. ꯑꯩꯉꯣꯟꯗ ꯅꯣꯏꯅ ꯃꯥꯒꯤ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ. ꯑꯩ ꯇꯥꯅꯤꯡꯗꯦꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯐꯨ ꯑꯗꯨꯒ ꯗꯛ ꯊꯥꯡꯊꯗꯨꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯏ. ꯑꯗꯨꯒ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯑꯗꯨ ꯆꯥꯝꯊꯣꯛꯄ ꯍꯧꯏ. ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯈꯛꯅꯤ. ꯇꯣꯟꯁꯅ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯔꯨꯕ ꯀꯧꯕꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ. ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯐꯠꯇꯕꯗꯨꯒꯤ ꯆꯥꯛꯊꯥꯗꯤ ꯍꯨꯟꯗꯕ ꯌꯥꯗꯦ. ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯍꯦꯛ ꯁꯥꯟꯅꯕ ꯂꯣꯏꯕꯗꯒꯤꯗꯤ ꯆꯥꯛꯊꯥ ꯍꯨꯟꯗ꯭ꯔꯕꯁꯨ ꯌꯥꯔꯦ. ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯤ. ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯈꯣꯡ ꯈꯔ ꯍꯦꯛ ꯊꯥꯡꯕꯒ ꯃꯄꯨꯔꯣꯏꯕꯗꯨ ꯌꯧꯍꯜꯂꯛꯏ. ꯃꯈꯣꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯇꯣꯟꯁꯅ. ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ.
ꯑꯃꯨꯛ ꯃꯁꯤ ꯂꯦꯡꯗꯅ ꯇꯨꯝꯈꯤꯕꯗꯨꯗ ꯃꯈꯣꯡ ꯑꯃꯨꯛ ꯊꯥꯡꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯂꯩꯔꯤꯕ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅꯤ ꯃꯍꯥꯛꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯤꯕꯁꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯄꯥꯜꯗ ꯍꯦꯛ ꯊꯣꯛꯄꯒ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯍꯧꯕ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯂꯥꯏ ꯑꯃ ꯎꯁꯥꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯏ꯫ ꯇꯣꯟꯁꯅꯥꯅ ꯍꯥꯏꯖꯩ, ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯂꯕꯅꯤ꯫ ꯈꯔꯁꯨ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ꯫ ꯂꯥꯏ ꯐꯠꯇꯕ, ꯂꯥꯎ, ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯆꯥꯛꯊꯥꯗꯣ ꯑꯩ ꯄꯤꯔꯒꯦ꯫ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯊꯋꯥꯏꯕꯨ ꯑꯣꯏꯅ ꯑꯩ ꯂꯧꯔꯒꯦ꯫ ꯍꯅꯨꯕꯤ ꯑꯁꯤ ꯑꯣꯏꯅ ꯍꯥꯠꯂꯒꯦ꯫ ꯍꯦ, ꯃꯗꯨ ꯌꯥꯗ꯭ꯔꯤ, ꯃꯗꯨꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ, ꯅꯨꯃꯤꯠ 5ꯅꯤꯗ ꯉꯥꯏꯈꯣ, ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯗꯨꯝ ꯍꯥꯠꯇꯣꯏꯅꯤ꯫ ꯍꯅꯨꯕꯤꯁꯦ ꯑꯩꯅ ꯈꯤꯇꯪ ꯑꯣꯠꯈꯤꯒꯦ ꯇꯧꯕꯅꯤ, ꯌꯥꯝꯅ ꯐꯠꯇꯕ ꯍꯅꯨꯕꯤꯅꯦꯕ ꯁꯤ꯫ ꯉꯁꯤꯒꯤ ꯆꯥꯛꯊꯥ ꯑꯣꯏꯅ ꯅꯪ ꯊꯋꯥꯏ ꯑꯃ ꯂꯧꯒꯗꯕꯅꯤ, ꯃꯗꯨ ꯑꯣꯏꯅ ꯍꯥꯏꯒꯦ꯫ ꯐꯔꯦ, ꯅꯪꯅ ꯍꯥꯏꯕꯗꯨ ꯑꯩ ꯇꯧꯔꯒꯦ, ꯍꯥꯏꯌꯨ꯫ ꯁꯣꯝ ꯑꯋꯥꯡꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯨ꯫ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ꯫ ꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯣꯏꯅ ꯉꯁꯤꯗꯤ ꯅꯪ ꯍꯥꯠ꯫ ꯑꯉꯥꯡ ꯍꯥꯠꯄ? ꯑꯉꯥꯡ ꯍꯥꯠ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯅꯦꯝꯄꯣꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕꯅꯤ꯫ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯕꯅꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯃꯁꯨ ꯑꯃ ꯐꯪꯒꯗꯧꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯁꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯏꯅ ꯑꯩꯅ ꯁꯤꯟꯊꯍꯟꯒꯅꯤ꯫ ꯑꯩ ꯇꯣꯟꯁꯅꯥꯅꯤ꯫ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯃꯤ ꯑꯃꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛ꯫ ꯑꯩ ꯑꯃꯨꯛꯇ ꯄꯦꯟꯅ ꯅꯣꯛꯀꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯍꯥꯏꯔꯝꯗꯨꯅ ꯐꯠꯇꯕ ꯂꯥꯏꯃꯨ ꯑꯗꯨ ꯐꯟ ꯆꯣꯡꯗꯨꯅ ꯁꯝꯕꯠ ꯑꯗꯨ ꯀꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯋꯥꯡ ꯑꯗꯣꯝꯗ ꯆꯣꯡꯈ꯭ꯔꯦ꯫ ꯇꯣꯟꯁꯅꯥꯁꯨ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯗꯨꯅ ꯁꯪꯒꯣꯏ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯡꯒꯣꯜꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯪꯗꯤ ꯑꯍꯤꯡ ꯑꯁꯤꯗ ꯀꯗꯣꯝ ꯆꯠꯂꯨꯏꯕ? ꯃꯄꯨꯔꯣꯏꯕ ꯎꯕꯗꯨꯗ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯇꯣꯟꯁꯅꯥ ꯃꯁꯥꯗꯨ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯤ꯫ ꯃꯄꯥꯜꯗ ꯊꯣꯛꯎꯕꯅꯤ꯫ ꯐꯔꯦ, ꯆꯪꯉꯨ, ꯑꯩꯁꯨ ꯃꯄꯥꯜ ꯊꯣꯛꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯇꯣꯟꯁꯅꯥ ꯏꯃꯨꯡꯗ ꯇꯍꯥ ꯆꯪꯉꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯃꯄꯨꯔꯣꯏꯕꯅ ꯈꯪꯕ ꯅꯠꯇꯦ꯫ ꯈꯪꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯛꯏ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯀꯨꯟꯗꯥꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯕꯥꯒꯤ ꯑꯉꯥꯡ ꯑꯗꯨ ꯄꯨꯛꯅꯨꯡꯗ ꯁꯤꯔꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤꯅ ꯌꯦꯡꯕꯗ ꯈꯪꯂꯤ ꯀꯨꯟꯗꯥꯂꯩ ꯀꯞꯆꯩ꯫ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯃꯁꯤꯕꯨ? ꯑꯩꯅꯗꯤ ꯏꯁꯨ ꯑꯃ ꯐꯪꯂꯅꯤ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯏꯁꯨꯒꯤ ꯋꯥꯈꯜꯗ ꯂꯩꯔꯨꯏ, ꯑꯗꯨꯒ ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯕꯨ? ꯃꯈꯣꯡ ꯇꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛ ꯀꯞꯄꯤ꯫ ꯄꯥꯎ ꯑꯁꯤ ꯇꯣꯟꯁꯅꯥꯁꯨ ꯇꯥꯔꯦ꯫ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯇꯁ, ꯀꯝꯗꯧꯏ? ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯗꯨ ꯊꯣꯛꯂꯦꯗꯅ꯫ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ, ꯅꯨꯡꯉꯥꯏꯔꯤꯅꯤ ꯍꯧꯖꯤꯛꯇꯤ, ꯀꯞꯄꯨ, ꯄꯦꯟꯅ ꯀꯞꯄꯨ꯫ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨ ꯂꯣꯏꯁꯤꯟꯖꯩ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯄꯥꯎ ꯑꯁꯤ ꯃꯆꯥꯅꯨꯄꯥꯅ ꯇꯝꯕꯗꯒꯤ ꯇꯥꯔꯤ꯫ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯊꯥꯁꯅꯥꯅ ꯃꯅꯦꯝꯕꯨ ꯑꯣꯠꯄ ꯍꯦꯜꯂꯛꯏ꯫ ꯁꯨꯕꯣꯟꯅ ꯍꯥꯏ, ꯅꯠꯇꯦ ꯅꯪꯕꯨ ꯏꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯁꯦ ꯈꯔ ꯁꯨꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯌꯥꯗ꯭ꯔꯣ? ꯃꯅꯝ ꯂꯣꯏꯅ ꯆꯦꯜꯂꯤ, ꯅꯪꯁꯤ ꯎꯠꯊꯣꯛꯄꯅꯤꯍꯦ꯫ ꯀꯩꯅꯣ, ꯀꯅꯥꯒꯤ ꯐꯤꯔꯣꯜ ꯁꯨꯕꯅꯣ? ꯉꯝꯂꯣꯏ ꯑꯩ꯫ ꯏꯁ, ꯀꯔꯤꯒꯤ ꯁꯨꯕ? ꯏꯁꯥꯒꯤ ꯐꯥꯎꯕ ꯁꯨꯗꯅ ꯂꯩꯔꯤ꯫ ꯅꯪꯁꯦ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤ, ꯑꯩꯕꯨ ꯄꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤ? ꯍꯣ, ꯍꯥꯏꯕꯤꯒꯦ, ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ꯫ ꯅꯕꯦꯝꯃ ꯑꯩꯗꯧꯅ ꯏꯄꯨꯛ ꯐꯕꯗꯤ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯨꯗ ꯑꯅꯤꯁꯨꯅ ꯊꯦꯡꯅꯔꯣꯏ꯫ ꯅꯣꯏ ꯅꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯕꯒꯤꯅꯤꯅꯦ ꯅꯪ ꯏꯕꯨꯛ ꯐꯠꯇꯦꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯗ ꯑꯩ ꯈꯪꯗꯦ, ꯑꯩꯗꯤ ꯇꯧꯔꯣꯏ, ꯁꯨꯛꯇꯧ ꯇꯧꯔꯣꯏ꯫ ꯅꯣꯏ ꯅꯃꯥꯁꯤꯅ ꯃꯁꯥ ꯀꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯈꯤ? ꯃꯗꯨ ꯅꯪ ꯈꯪꯈꯤꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯤ ꯅꯪꯅ ꯍꯧꯖꯤꯛ ꯃꯗꯨ ꯀꯥꯎꯊꯣꯛꯄ? ꯅꯤꯡꯁꯤꯡꯉꯨ, ꯃꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯅꯪꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯩꯈꯥ ꯂꯤꯡꯈꯥ ꯊꯥꯗꯨꯅ ꯂꯩꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯣ, ꯑꯩꯗꯤ ꯇꯧꯅꯤ꯫ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤ꯫ ꯅꯝꯊꯤꯕ ꯃꯔꯛꯇꯨꯗ ꯌꯥꯎꯍꯜꯂꯒ ꯑꯗꯨꯝ ꯍꯦꯛ ꯂꯩꯖꯁꯅꯤ꯫ ꯑꯩꯉꯣꯟꯗ ꯅꯣꯏ ꯅꯃꯥꯒꯤ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ꯫ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯛ ꯇꯧꯗꯦ꯫ ꯁꯨꯕꯣꯟ ꯃꯃꯥꯒꯤ ꯁꯦꯕꯥꯗꯨ ꯃꯍꯥꯛꯅ ꯑꯣꯏꯅ ꯇꯧꯔꯦ꯫ ꯃꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯏꯅ ꯁꯨꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯟꯁꯅꯥꯅ ꯃꯅꯦꯝꯕꯨ ꯍꯥꯠꯅꯕ ꯅꯨꯃꯤꯠ ꯊꯥꯔꯛꯄꯗꯨ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ 6ꯅꯤꯗ ꯉꯥꯏꯔꯦ꯫ ꯇꯣꯟꯁꯅꯥ ꯉꯁꯤꯗꯤ ꯃꯍꯥꯛ ꯇꯨꯝꯊꯈꯤꯕꯗꯒꯤ ꯃꯤꯀꯞꯀ ꯊꯣꯛꯇꯈꯩ ꯌꯥꯝ ꯀꯟꯅ ꯍꯦꯛꯇ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯂꯥꯏ ꯐꯠꯇꯕꯗꯨꯒꯤ ꯆꯥꯛꯊꯥ ꯇꯝꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯀꯥꯎꯕ ꯃꯈꯩ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯂꯤ꯫ ꯁꯣꯝꯗꯗꯤ ꯎꯁꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯗꯨ ꯃꯍꯥꯛꯀꯤ ꯄꯟꯆꯤꯆꯥꯛ ꯆꯥꯛꯊꯥ ꯇꯝꯅꯕ ꯇꯣꯟꯁꯅꯥꯅ ꯊꯣꯛꯂꯛꯇꯕꯗꯨꯗ ꯃꯍꯥꯛ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯈ꯭ꯔꯣ ꯈꯣꯠꯂꯤ꯫ ꯇꯣꯟꯁꯅꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯕꯗ ꯃꯍꯥꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯊꯣꯛꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯎꯊꯛ ꯑꯗꯨꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗꯨꯗ ꯆꯣꯡꯗꯨꯅ ꯆꯠꯄ ꯍꯧꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯉꯪꯏ꯫ ꯌꯨꯝꯊꯛꯇ ꯑꯃꯨꯛ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯆꯠꯂꯤ꯫ ꯁꯨꯕꯣꯟ ꯌꯧꯍꯜꯂꯛꯄꯗ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯍꯦꯛ ꯇꯥꯔꯨꯏ꯫ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯏ꯫ ꯀꯩꯅꯣ,
ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯣ? ꯃꯨꯟꯅ ꯇꯥꯏ. ꯍꯨꯔꯥꯟꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤ. ꯍꯨꯔꯥꯟꯕ ꯆꯪꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯉꯁꯤꯗꯤ. ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯕꯨ ꯀꯔꯤ ꯂꯩꯗꯅ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯆꯪꯂꯤꯕꯅꯣ? ꯍꯨꯔꯥꯟꯕ ꯐꯥꯒꯦꯕ. ꯑꯁꯤ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯇꯞꯅ ꯊꯣꯛꯏ. ꯃꯅꯤꯡ ꯑꯗꯣꯝꯗ ꯃꯍꯥꯛꯅ ꯇꯞꯅ ꯃꯉꯛ ꯄꯩꯊꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯃꯅꯤꯡ ꯑꯗꯨꯗ ꯆꯠꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ. ꯀꯩꯅꯣ ꯁꯤꯗꯤ? ꯍꯨꯔꯥꯟꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ ꯃꯁꯤ. ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ. ꯑꯃꯨꯕꯗꯨꯅ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯔꯛꯄꯗꯨꯗ ꯃꯥꯕꯨ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯃꯥꯏꯗꯨ ꯐꯠ ꯑꯃꯨꯛ ꯂꯨꯝꯃꯤ. ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯏ. ꯂꯥꯏ ꯐꯠꯇꯕ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯣꯏꯔꯤꯗ꯭ꯔꯥ ꯃꯁꯤꯕꯣ? ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯏ. ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯒꯅꯤ. ꯂꯥꯏ ꯐꯠꯇꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯆꯪꯂꯦ. ꯐꯃꯨꯡꯗ ꯍꯤꯞꯊꯩ. ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ. ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯗꯦ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯇꯝꯃꯤ. ꯉꯔꯥꯡ ꯑꯍꯤꯡꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦ. ꯃꯨꯁꯨꯛ ꯃꯨꯕ ꯂꯥꯏꯃꯨ ꯑꯃ ꯃꯅꯤꯡ ꯑꯁꯤꯗ ꯆꯠꯂꯒ ꯂꯩꯔꯝꯂꯤꯕ. ꯀꯝꯗꯧꯔꯤꯕꯅꯣ ꯈꯪꯗꯦ. ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯗꯕꯅꯤ. ꯑꯩ ꯋꯥꯈꯜ ꯇꯥꯗꯦ. ꯇꯣꯟꯁꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯊꯟꯇ ꯃꯊꯃꯣꯏꯗ ꯍꯥꯏꯖꯩ. ꯍꯩꯃꯥ, ꯑꯩꯗꯤ ꯉꯔꯥꯡ ꯑꯗꯨꯝ ꯀꯥꯎꯔꯒ ꯇꯨꯝꯊꯈ꯭ꯔꯦꯗꯅ. ꯑꯍꯤꯡꯒ ꯃꯤꯀꯞ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ. ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯁꯥꯟꯅꯕ ꯂꯥꯏꯃꯨ ꯑꯗꯨꯕꯨꯅꯤ. ꯃꯆꯤꯟꯖꯥꯛ ꯆꯥꯛꯊꯥ ꯄꯤꯗꯕꯗꯨꯗ ꯇꯧꯔꯤꯕꯅꯤ. ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ. ꯑꯩꯅ ꯂꯣꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯃꯨꯛ ꯁꯣꯏꯗꯅ ꯈꯪꯈꯤꯗꯅꯕꯀꯣ. ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯗ ꯈꯨꯝꯃꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯌꯥꯝ ꯀꯤꯖꯩꯌꯦ. ꯑꯁꯦꯡꯕꯒꯤꯔꯃꯤ? ꯑꯁꯦꯡꯕꯒꯤꯅꯤ. ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯎꯔꯕꯅꯤ. ꯑꯁ ꯑꯩ ꯌꯥꯝ ꯀꯤꯖꯩꯗ. ꯉꯁꯤꯗꯒꯤ ꯑꯩ ꯑꯃꯝ ꯑꯔꯥꯛꯇꯒꯅꯦ ꯃꯄꯥꯜꯒ ꯈꯛ ꯊꯣꯛꯆꯔꯔꯣꯏ. ꯀꯤꯖꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ. ꯑꯁꯨꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯇꯧꯁꯤꯟꯅꯩ. ꯃꯐꯝꯁꯦ ꯏꯃꯥꯗꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ. ꯃꯁꯥꯒ ꯉꯝꯗꯗꯅ ꯂꯩꯔꯤꯕꯅꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏ. ꯑꯈꯪ ꯑꯍꯩ ꯀꯅꯥꯅꯣ ꯑꯩ ꯇꯥꯟꯅꯔꯒꯦ. ꯇꯣꯟꯁꯅ ꯆꯥꯛꯈꯨꯝꯗ ꯐꯝꯂꯤ. ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯊꯟꯇ. ꯑꯩꯅ ꯏꯃꯥꯁꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯅꯨꯃꯤꯠ ꯊꯥꯔꯛꯄꯁꯦ ꯍꯌꯦꯡꯅꯤ. ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯏꯃꯥꯕꯨ ꯍꯥꯠꯀꯅꯤ. ꯉꯁꯤ ꯑꯁꯤꯃꯗꯤ ꯂꯥꯏ ꯐꯠꯇꯕꯗꯨꯒꯤ ꯆꯛꯊꯥꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯔꯒꯦ. ꯋꯥꯔꯁꯨ ꯋꯥꯅ ꯍꯌꯦꯡ ꯐꯥꯎꯕꯁꯤꯗ ꯉꯥꯏꯔꯒꯦ. ꯃꯥꯕꯨ ꯍꯥꯠꯂꯒꯦ. ꯑꯩ ꯑꯃꯨꯛ ꯃꯇꯝ ꯈꯔꯗꯤ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯂꯦꯞꯀꯦ. ꯑꯁꯤ ꯌꯧꯅ ꯋꯥꯅ ꯇꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯍꯥꯟꯅ ꯐꯠ ꯂꯥꯎꯅ ꯁꯣꯔ ꯊꯠꯂꯒ ꯍꯥꯠꯂꯝꯗꯧ ꯄꯣꯠꯅꯤ. ꯈꯔ ꯑꯣꯠꯀꯦ ꯍꯥꯏꯗꯅ ꯇꯧꯕꯁꯤꯗ ꯄꯛꯅꯤꯡꯉꯦ ꯑꯩꯁꯦ. ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ. ꯉꯁꯤꯗꯤ ꯃꯍꯥꯛ ꯇꯨꯝꯗꯕ ꯃꯈꯩ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕ ꯉꯥꯏ. ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ. ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ. ꯑꯗꯨꯒ ꯁꯪꯒꯣꯏ ꯃꯃꯥꯡ ꯑꯗꯨ ꯇꯞꯅ ꯆꯠꯂꯤ. ꯉꯁꯤꯗꯤ ꯂꯥꯏꯃꯨꯗꯨ ꯂꯩꯕ ꯎꯗꯦ. ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯗꯨꯒꯤ ꯂꯥꯏꯃꯨ ꯑꯗꯨꯅ? ꯉꯔꯥꯡ ꯑꯩꯅ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯆꯛꯊꯥ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯂꯥ? ꯃꯥꯒꯤ ꯇꯧꯕ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯂꯕꯗꯤꯀꯣ ꯃꯥꯡꯖꯔꯦ. ꯑꯩ ꯑꯃꯨꯛꯇ ꯀꯧꯔꯒ ꯌꯦꯡꯉꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯀꯧꯅꯕ ꯂꯥꯏꯔꯣꯟ ꯍꯦꯛ ꯁꯣꯟꯕ ꯍꯧꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯇꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯐꯟ ꯆꯣꯡꯁꯤꯜꯂꯛꯂꯒ ꯍꯦꯛꯇ ꯃꯦꯜꯂꯛꯏ. ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯇꯣꯟꯁꯅ ꯁꯣꯔ ꯐꯨꯜꯂꯤ. ꯂꯥꯏꯃꯨꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯁꯦꯠꯇꯣꯛꯅꯕ ꯀꯟꯅ ꯍꯦꯛꯇ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯉꯝꯗꯦ. ꯁꯨꯕꯣꯟꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ. ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯦ. ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯆꯤꯡꯅꯕ ꯐꯥꯎꯔꯕꯅꯤ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯂꯩꯔꯝꯗ꯭ꯔꯤꯕꯁꯦ ꯑꯩꯅ ꯊꯦꯡꯅꯕꯗ ꯉꯁꯤꯒ 4-5ꯔꯛꯇꯤ ꯁꯨꯔꯤꯁꯦ. ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯍꯧꯒꯠꯂꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗꯤ ꯑꯩ ꯈꯪꯍꯟꯗꯅ ꯃꯥꯅ ꯂꯣꯟꯅ ꯇꯧꯔꯤ. ꯑꯩ ꯉꯁꯤꯗꯤ ꯌꯦꯡꯊꯣꯛꯄ ꯇꯥꯏ. ꯃꯍꯥꯛꯅ ꯂꯣꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯉꯁꯤꯗꯤ ꯑꯩ ꯍꯣꯠꯅꯔꯒꯦ. ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯦꯟꯅ ꯆꯤꯡꯅꯗꯨꯅ ꯑꯍꯤꯡꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯌꯦꯡꯒꯦ ꯍꯥꯏꯅ ꯃꯄꯥꯜꯗ ꯊꯣꯛꯏ. ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ. ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯍꯥꯟꯁꯨ ꯁꯪꯒꯣꯏ ꯃꯃꯥꯡ ꯑꯗꯣꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯗꯨꯗ ꯑꯗꯣꯝꯗ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ. ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤꯅꯤ. ꯃꯗꯨ ꯇꯥꯕꯗ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯅ ꯁꯪꯒꯣꯏꯗꯨ ꯃꯗꯨ ꯇꯝꯅ ꯊꯨꯅ ꯆꯠꯂꯤ. ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯃꯨꯕ ꯂꯥꯏꯃꯨꯗꯨ ꯐꯟ ꯆꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ. ꯃꯍꯥꯛꯁꯨ ꯎꯍꯧꯏ. ꯃꯥꯅꯤ, ꯉꯁꯤ ꯑꯃꯨꯛ ꯃꯍꯥꯛ ꯎꯔꯤꯕꯁꯤ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗ ꯃꯥꯅ ꯎꯈꯤꯕꯗꯨꯅꯤ. ꯃꯈꯥꯗ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯨꯔꯦ. ꯇꯣꯟꯁꯅ ꯌꯥꯝꯅ ꯋꯥꯅ ꯇꯥꯔꯤ. ꯁꯣꯔ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯍꯣꯜꯂꯤ. ꯇꯣꯟꯁꯅ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩ ꯈꯪꯍꯟꯗꯅ ꯅꯪꯅ ꯂꯣꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ? ꯍꯥꯏꯌꯨ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ. ꯇꯣꯟꯁꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯔꯛꯂꯤ. ꯑꯁꯨꯝꯅ, ꯑꯩ ꯂꯥꯜꯂꯤ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ.
ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯊꯣꯛꯍꯟꯈꯤꯕꯅꯤ, ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ, ꯑꯩꯅ ꯐꯠꯇꯕꯅ ꯑꯗꯨꯝꯅ ꯑꯣꯏꯍꯟꯈꯤꯕꯅꯤ, ꯑꯩ ꯂꯥꯜꯂꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗꯦ꯫ ꯇꯣꯟꯁꯅꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯣꯏ ꯇꯥꯇꯣꯟ, ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ, ꯑꯩꯁꯦ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯃꯤꯅꯤ꯫ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨꯒ ꯆꯥꯟꯅꯈ꯭ꯔꯦ꯫ ꯑꯩ ꯂꯥꯏ ꯁꯥꯟꯅꯕꯤꯅꯤ, ꯑꯩꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯗꯨꯅ ꯏꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯨꯔꯦ꯫ ꯇꯣꯟꯁꯅꯥ, ꯏꯃꯥꯕꯨ ꯑꯩꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯂꯕ ꯋꯥꯈꯜ ꯑꯗꯨꯅ ꯏꯃꯥꯒꯤ ꯊꯋꯥꯏ ꯃꯤꯕꯨ ꯐꯥꯖꯤꯟꯈꯤ, ꯑꯗꯨꯒ ꯏꯃꯥꯕꯨ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯆꯥꯗꯅ ꯊꯝꯂꯒ ꯑꯣꯠꯀꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯇꯧꯈꯤ꯫ ꯑꯩꯅ ꯏꯃꯥꯕꯨ ꯍꯥꯠꯀꯦ ꯊꯧꯔꯥꯡ ꯇꯧꯔꯤ, ꯑꯩ ꯂꯥꯜꯂꯤ꯫ ꯐꯔꯦ, ꯅꯪ ꯅꯁꯥꯅ ꯌꯥꯅ ꯍꯥꯏꯗꯣꯔꯛꯂꯕ ꯋꯥꯐꯝꯅꯤꯅ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯔꯒꯦ, ꯑꯩ ꯅꯪꯕꯨ ꯁꯥꯎꯗꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯍꯔꯥꯎꯖꯩ꯫ ꯏꯃꯥꯕꯨ ꯂꯥꯏꯌꯦꯡꯕꯤ, ꯏꯃꯥ ꯁꯣꯏꯗꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯂꯥꯏ ꯐꯅ ꯅꯪꯅ ꯈꯨꯔꯨꯝꯂꯕꯁꯨ ꯏꯃꯥꯒꯤ ꯑꯅꯥꯕꯁꯤ ꯐꯠꯇꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯊꯃꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯏꯃꯥꯕꯨ ꯅꯥꯕ ꯐꯅꯕ ꯂꯥꯏꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯈꯣꯏ ꯇꯥꯇꯣꯟ, ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯨꯝ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯍꯟꯕꯤꯌꯨ꯫ ꯑꯩꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯃꯨ ꯑꯃ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯦ, ꯅꯪꯅ ꯃꯁꯤꯕꯨ ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯑꯁꯤ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯅꯪꯂꯛꯀꯅꯤ꯫ ꯊꯕꯛ ꯑꯁꯦ ꯍꯌꯦꯡꯃꯛ ꯄꯥꯡꯊꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯏꯃꯥꯗ ꯃꯃꯥ ꯑꯣꯏꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯇꯪꯗꯤ ꯃꯈꯣꯏ ꯇꯥꯇꯣꯟꯅ ꯏꯃꯥꯗ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯁꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯁꯤ, ꯅꯪꯒꯤ ꯅꯁꯥꯁꯦ ꯐꯤꯕꯝ ꯌꯥꯝ ꯆꯥꯗꯅ ꯎꯔꯦ, ꯂꯥꯛꯑꯣ ꯆꯪꯁꯤ꯫ ꯑꯩꯗꯤ ꯆꯪꯕ ꯌꯥꯔꯔꯣꯏ, ꯑꯩ ꯆꯪꯂꯔꯣꯏ, ꯑꯩ ꯆꯠꯂꯒꯦ꯫ ꯀꯗꯥꯏꯗ? ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ? ꯅꯈꯣꯏ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯞꯅ ꯑꯩ ꯆꯠꯄ ꯇꯥꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯩꯅ ꯇꯧꯖꯕꯅ ꯑꯩꯅ ꯐꯪꯖꯕꯅꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯋꯥꯍꯩ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯗꯨꯅ ꯇꯣꯟꯁꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯈ꯭ꯔꯦ, ꯃꯍꯥꯛ ꯁꯤꯔꯦ꯫ ꯁꯨꯕꯣꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯇꯣꯟꯁꯅ ꯃꯥꯅ ꯁꯥꯟꯅꯔꯨꯕ ꯂꯥꯏꯃꯨ ꯐꯠꯇꯕꯗꯨꯅ ꯃꯥꯕꯨ ꯑꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯦ꯫ ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯖꯔꯦ꯫ ꯀꯣꯟꯅ ꯊꯪꯗ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯨꯕꯨꯗꯤ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯈ꯭ꯔꯦ, ꯂꯤꯟꯅ ꯃꯈꯨꯜ ꯆꯪꯂꯝꯗꯥꯏꯗ ꯁꯨꯝꯃꯤ ꯍꯥꯏꯕꯗꯨ ꯃꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯕꯣꯟꯅ ꯃꯈꯥ ꯇꯥꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯃꯃꯥꯒꯤ ꯑꯅꯥꯕꯗꯨꯕꯨ ꯌꯦꯡꯂꯦ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯪꯈꯣꯜ ꯑꯗꯨꯕꯨꯁꯨ ꯂꯥꯏ ꯌꯦꯡꯗꯨꯅ ꯈꯨꯔꯨꯝꯂꯦ꯫ ꯃꯥꯏꯕ ꯏꯕꯣꯆꯧꯅ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯂꯕꯗ ꯇꯣꯟꯁꯅꯥꯅ ꯊꯥꯗꯣꯛꯂꯝꯕ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤꯒꯤ ꯑꯅꯥꯕꯗꯨꯁꯨ ꯂꯥꯏꯌꯦꯡꯗꯨꯅ ꯈꯔ ꯈꯔꯗꯤ ꯐꯔꯛꯂꯦ꯫ ꯁꯨꯕꯣꯟ ꯃꯊꯃꯣꯏꯗ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯐꯥꯎꯍꯧꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯄꯣꯠꯂꯣꯏꯗꯤ ꯑꯁꯨꯝꯅ ꯇꯧꯕꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯃꯛ ꯂꯦꯟꯈꯤꯔꯝꯃꯤ꯫